अखोगी जालेंगम हैदना कुकी नेशनल ऑर्गेनाइजेशन की अखोगी प्रेसिडेंसी माना इबा मोगी होल सिगी तौरेबा पोर मयाम सिगी मागी फाउंडेशन होइबा पॉलिटिकल एम्बिशन नमा रिफ्लेक्ट तौरेबा मोगी कुकी नेशन की आइडिया जनरेट तौरेबा जालेंगम हैबा लाइरिक से सिगी लाइरिक सिदा यामना किनिंगाई होइबा यामना साथीबा वाही मा मोइने सिजनरमे वाही दुदी कइनो हाय कांदा Lebensraum for the cookies hai Lebensraum for the cookies hai taragadi Lebensraum hai badugi chap chapa magi meaning definition magi karai karai da kamai toki ja koi sidai da loina hape masi Adolf Hitler gi matamda Nazi Germany na Nazi territory ma expand tawraga Eastern Europe lom da expand tawraga moigi yamna racist hoiba makoi khatagi lebak semgadabani haidana genocide chathagiba adungba ethnic cleansing chathagiba chiu singbu takthokgiba atopa race gi mising amta khangma ngamdana lehelakanda Nazi kakdagi we padu blaba lepak ama territory ma same ni hadana chathagi ba campaign du ko ne Lebensraum ko we kulai pai ba ko gi lal hoba sing na chatharak pani ha sin government gi site gi diuji bhodi officially moi acknowledge to ya aduna madu akoi miyam na dikhange moi na torisi kulai pai ba military aggression amani narco terrorist aggression moi jakoi miyam haire adunga si su akoi combination ba 365 days mark to bugi ko ngasi siliver thorom du su ekoi ki resolution da india government na sigi thoi balan sigi thoi bi irang ase masi chin kuki narco terrorist marwen narco terrorist na chathaba aggression ni habi acknowledge to godabani recognize to godabani aduga maduga chanaba thaba paika godabani aduga masi de involve to re na mayam na loina khangnaraba suspension of operation da leiriba certain cookie ki terrorist outfits mayam se masi terrorist ni haidana lautho kanda terrorist group ni hana lautho kanda abrogation tawba aduga makhoi mathakta military crackdown ma tawum thoi habisi akoi ngasi gi resolution da koi lawe aduna madugi keno dum leire pe aduga atopa mana hojikti 365 days sujala matung dadi ahan ba megi first week second week ta leiramba miyam gi moina sagat pa false narrative mayam do mathang mathang madu transcend tawra kanda koi gi Christian gi kari ji mathang mathang tam tam na international platform dei hawra kari mathang sun loisala kanda hoji akhoi khutta lei sidi chiningai kem leitre ngasi akoina phongba khoigi booklet sidai sidai akoina item ani happy atai tei budi chahi gi akoina revisit ama tawbani haukiba 365 days sidai thokriba events incident mayam to the victim moikiba maukiba laikidaba mayam sigi list record am puthok jabane adu yamna critical oiba pot ani koi sidagi booklet sida happy ahan bagi booklet ahan bagi dana kaino hai kanda koi asam gi yamna maming leiba koi gi dum laba journalist Jadip Majumdar na pong giba report se masidai sida masi mai report se pa ba kanda chin kuki si kanano kuki haba kanglup se kamai tawi moi gi character se karino haukiba chahi kun muksida makoina leiru mafamda yumlon na baleba kanglup singa hanari si kai gino hanabagi report sing chija mana report pura thole an masi yeng kan dadi makoi ga hanaru riba different community me apsi landoira natraga hanaba khudingi yauri ba kuki landoira si it implies so many logic ko aduna masima koi sidai da fazana reflect ro ga yaure thokdok details yauri ni mai report yam fazana pibani adu ko fazana ko to loi happy in toto number 2 da to bom na kaino hai kanda ekoina discover torokpa hana de koina su pangni yeng chelu ba koi ko komi gi consultant mayam na kumna khana kan like par kan theng rak pani makoi gi jalengam haidana kuki national organization ki koi gi presidency mana iba moi gi whole sigi tawrei ba por mayam sigi magi foundation hoiba political ambition nama reflect tawrei ba moi gi kuki nation gi idea generate tawrei ba jalengam haiba lyric se sigi lyric sida yamna kahatara yamna kiningai oiba yamna sathiba wahi ma moina sizinarame wahi dudi kaino hai kanda Lebensraum for the cookies hai Lebensraum for the cookies hai taragadi Lebensraum hai badugi chap chapa magi meaning definition magi karai karai da kamai toki ja koi sidai da loina hape masi Adolf Hitler gi matamda Nazi Germany na Nazi territory ma expand tawraga Eastern Europe lom da expand tawraga moigi yamna racist hoiba makoi khatagi lebak semgadabani haidana genocide chathagiba adungba ethnic cleansing chathagiba chiu singbu takthokgiba atopa race gi mising amta khangma ngamdana lehelakanda Nazi kakdagi hoiba adum baba lebak ama territory ma same ni haidana chathagiba campaign du ko ne Lebensraum ko haidiba madugi same idea si jalengam haiba lyric sida PS Haukipna Lebensraum of the cookies na yarome adui taragadi ngasi manipur da thoiba genocide ne hairiba ethnic cleansing ne hairiba moina moigi occupied territories mayam da Churachandpur dagi maitai taktana ngasi tanthoga magi kangkhul babu muthalaiba more dagi naga mayam
tangkak amada tanthokpa loiranga si meitei mu tanthorokpa kangla tombi kangpokpi dagi nepali sing takthorokpa leibang amanda meitei sing takthorokpa tawriba design se ngasi manipur da asom dagi awangwadi changjalaiba immigrant kuki group mayamna akoigi Lebensraum chathara moigi exclusive racist territory ma establish tawna bahonna bagi objective to magi lyrics da masana iraramni madu imply torokni ngasi akoin thengna poche ana masi cheningai kaim leite sigi advantage karai da kamaina pige hai kanda India government gi intention se kaino India government gi interest karino sigi crisis sina sigi turmoil sina jahi changna chathara ingai masida tongjari se akoi kanam tongjade Kuki civilian population su tongjade meitei su tongjade tangkhul naga su tongjade any manipur da leba tamil khangde ama khangde laiba mi khudi kanam da tongjade loina mange tongi se only entity ani khatani government of India and those Kuki narco terrorist groups moi ani di masidagi benefit oi sangdoi moi da khudom chai India government gi de kaino moi gi geopolitical interest makoi gi tongan ba internal security gi moi gi interest pochi assert tawna bhona ba kanda ekoi ZRA ka obi aroi thanglian pau guite Myanmar da pokwa Myanmar da chawba Myanmar da politics tawba Myanmar da MP oiba nupa ama without any armed conflict with the Indian army kamdong ni India na moi invite tawraga Manipur da pusalaga political agreement tawraga makoi gi existence legitimize tawri marum kai moi empower tawri kai no moi Delhi da puraga ngasi peace talk tawri kai they have no adobe interest like high riba kangu duna ni ngasi akoi takta lan tare se adu ngasi laiba question di India government gi intention se tamna nomo gi sum expose tawrokpani na masi gi yamna proxy oiba campaign ama India government na Kuki gi adum loba narco terrorist group sing se mercenaries oina ZRA gum pusalaga sizinara kanda indigenous population sing gi matha lanta demand do koi lotion langai to gi haiba de ki koi handa BJP da loina support to gi masida kari gumba BJP na so handa machin thiba taraga di matham dati koi na so step ama tunga na lo aduna hairiba poche ngasi di tongan ba pen da ba pot humri thole number 1 da India government gi ledi ba khoi gi common people sing na kai khali asuk sangraba numit chahungum phumanga sigi manungda common people sing na kari khange hai kanda India na soidana koi solution biraga kan bigadam ne khalagani but 365 days sura phawda kandana sum lerak pasina India government na koi si inthoga thama male habagi sense amanga si common people da lai adui matungda kari lai IDPs internally displaced people sing na kari khali ning tamba India gi manungda India gi constitution na guarantee tawroba magi citizen gi life property and security numit chahum ga humfu manga bawba yam masung ga shu yam basu na taba lising humdra mukta ngai ba karo chama ga nifu manungda lising humdra bawba India gi constitution na madu guarantee tawba ngamdaba adum ba government gi magi policy se masi koina thajaba thamkidra haiba wang to atopa ekoi gi state government na kari hai state government na decision khara lore cabinet resolution lore sigi group sing ase they are terrorist organization mokhoi da khoi suspension operation tawbe ya roina cabinet resolution lo withdraw tawre but madugi concurrence to India government na center dagi pide adu takpadi center na India government Manipur government se masi moina subjugate tawraga masi moina khoi gi oppress tawraga thambagum mane chumnagi maming yoina lehelaga chumnagi civil administration siengchak yenba degi halyala taki adu da chum sizinara thamaga manpower da kali na sizinaraga maru oiba internal security gi law and order gi public gi security and magi welfare gi matang sidadi safety gi matang sidadi India na completely moisi overrule tawraga thamme haiba poram su yam chawna tholaiba aduna hairiba sigi aspect mayam se masi ngasi di khoi 365 days ki magi journey se la kanda tamna masi loinamak masi khoi ka hetare masi mapan tholakpa tamna masi sum khoi su pakong si sum chanbang amak bagi adumba porama lai aduna hairiba sigi laiba por mayam se khoi taraina loba yaroi security advisor na khoi di neutral force ni nakal ani mak na tawna badu da amana amana tawdu khoi du da lakpani khoi da khut thana be maram laite na hairak base masi it is very critical maram di karigumba India dagi tharaiba Indian army and security personnel mayam sina neutral force oi taragadi we prefer UN peacekeeping force rather than Indian security force neutral oibadi moina hen oigani maram the Indian security forces lai sidi they already have their vested interest moina Kuki appease to we have koi hande khange maram the handak thoiba kumbi da ima sing na protest obada makoi gi armored vehicle na ulliba attitude ima sing chaka yauna takai ge to budo more da thokiba khulai paiba Kuki sing na moida onjan bakanda na moina Casper moi gari do maning halaga nomai onjal abona maning hanba moi adudana maximum restraint toba som the civilian khulai paidabana nupi sing na tawjabadana armor vehicle na takai ge toba sigi video ani sigi attitude ani se sina reveal tawi the intent of the Indian army is not neutral
aduna kaigumba security advisor na hariba neutral force na intervene toroga loisan na bo honari ne hai taragadi khanaba khamdokpo khaki lakane hai taragadi I think we should demand UN peacekeeping force ne demand to chumani